share to you. Aina 12 ki pass science stream gi oina pass position tar ko je yamna harau ba phongdok phawe aduka aina shi yauna bo hana bada oza mayam amagi adagi ti akhoi lekai gi mi gi support chu mayam yawe aduga haji lebirami ba press ki mi mayam adaga akhoi lekai mi mayam na aina yam thenga chu ngai bi lerma je yamna thagat pa phongdok jari aduga aina sumaina honarak pa je aina makha dagi shengna chacharakpa aduga 11 12 tasu akhoi ozana phasana hona biba comment ki oza singna adumaina tawbadagi aise si thakse yorpanena khanjai ka tarakpada aise comment ki XII na NEET ka general plus NEET G course ama yaweba aduna aise doctor gi line da changaga MBBS loraga UPSC try tawgena khalle aina IS oininga pai maramse aikoi gi Manipur da chatnariba phattaba yaningdaba thabak am chathaiba aduga ahoi da su isamak ta su thingnagreba kara jut pat hai tare kara nungai jadaba ahoi da struggle aduduna increase budi tawe adu orasu aduduna amu IS oira kanda aina IS oira kanda samas da laiba phattaba chatnabi myamje sengdok khraga afaba ngata semgatlaga afaba ngata laiminaraga adumaina afaba ngata gi Manipur hai tare state government amaju oira aga afaba oihaning bagi IS khan given haujikan je phone gi matam oibanina angang ayamba loina akhuiju dum phone ja yingeba ado phone yengje kanaba oina yengbiba aduka kanada bado yengdabida phone da matam hena piba aduka game ke ka sanabado topiraga like to ina mai onsin biba aduka phone yengge haraga su maru oiba information gumba adumbo ina yenghaninge 12 ki science stream da first star pase asuk nungaiba leitre pokoi mahi yale khanjare icha nupi na si condition si yorok pasida aigi angang oi gi adegi magi kano degi aina ningjirak pase si mai pa ni khanje aina hayeng kari gumba icha nupi sina IS oraga sama sigi sotharaba kya sigi akhoi Wangoo iramdam gi haitare akhoi di sakhataba jaga ni na mana kari gumba IS kum oitar ngamba taragadi akhoi sothariba kanu singse loina sama si sengdoga wakhal loksing afaba समाज में वांगू की ओइबा कनो अमा सेंगल मतुंगदा मणिपुर कनो तवसे पामजे आइसु यामना वखन जे नुंगाइजे इचाना सुमाइना तवरकनि हाइसि थाजरुदबनि अदुबु माना सुमाइना फावरकसिदा वखन जे यामना हरावे नुंगाइजे अदुगा तुंग तारकपा इचा इसु कयासे सुमाइना माना होना जरिबा सुमाइना होना जरगा मथंग मथंग कनो तवबो ओइसनाइना खनजे